Hi everyone, welcome back. Hojikse akhoi yumda laire aduga horen ningol Chakoubagi Rani phee yengba chase iril bunggi duda ko aduga offers yamna lay habne mayam do ai adum price to hangaga adum high ge do kona tragana ai screen da adum thogalage pricing do aduga arai ba phee ge do lo yengsi offers hojik lay habni na aduga ai gi su yengen tawbone hana ti hainagraba ko do phee oina yengen tawbone ba hojik sigi chatringai sila mai mit ta thokra kan tu da ki dringai gi mamang do adai da skin care matek ama tawsi mai se kemta tai dringai da hana ta thogan da face wash taw thoga tai thoga leirabani jisina ga doi se mama art ki green tea face serum zini magi ingredient yauri se green tea siga collagen siga ni ko yamna lightweight oiba serum ni green tea yauri sina magi cells se akhoi gi cells se regenerate tawbuda mateng oina na bane aduga collagen sina skin se hena firm oina ohenna ba ko aduga yamna hydrate oiba yamna absorb tawba skin da yam thuna ko adumaino oiba serum makhala mane Mama Art ki products singse harmful oiba chemicals singsidagi free oiraba aduga all natural ngaktane aduga plastic positive oiba India ki brand ne Mama Art ki goodness insider program haiba ma launch tawrabane ba ko aduda magi kanaba pigadoise akoina free shipping oiba aduga purchase tawbo khudingi magi gift kumba hapakpa adumaino oigadoine aduga link to sune ai description box ta dum piramge mayam adudai changyana ba Hojik tai ga doiba day cream sisu green tea ki day cream ni Mama Art ki magi ingredient yaur sisu chap mane green tea ga collagen ga ne green tea sina skin elasticity se hena boost tawna na bani aduga collagen sina skin gi density se hena hengatna na ba adu overall cream sina matam da kai kana ni skin se hena smooth oiba adu maine amna fresh oiba phawbu da adu maine oiga doine taiba matam da amna ingaga mai se thotlalaga nungai ba da adu maine oiba ko Mama Art ki products sing se all skin type ta su loina mak sizina ba yaraba dermatologically tested oiraba med safe oiba adugumba India ki brand ne Segi video se Mama Art ka paid partnership ne the Mama Art ki products sing se kai phangi have se magi website ama Mama Art app ama Amazon Nykaa Flipkart Purple te su phangi ko aduga ai gi code DV2022 se sizna raga di 20% off ama phanga doini Mama Art ki app ta gi leibada aduga magi website ta gi leiba matamda Yani saya garis cuma pandai punya leiramme dia Pilon phase hai ba doi ba aput to ja au pun siang no ona aput pa hai gi white to si jang phasa Ina ga tawbu sa phase ha ba kra ni moi piska ma man ya le de aput pa je ta ni sama kra ni sama phase ang ko do mun tha yang phase station ya beach ju dum yaw le na aduga gray ga beach ka na ya pa ba ina kenu da mo u ban Instagram da mo u ban ye ma in ya phase ba ba adu na si yaw ko sa na Ado ai di ne loiba sigi kaino se mayek sing se ai ngonda laiba ahumari do aina photo na mapane ba ha mana re silam thang phlo kam lo re adu ne hai si silam thang phlo hai sin na tra lam thang phlo aina do ngarang para pu tho ga ne nam hori ni ka se ko se na ni ga ngora ga tuk tuk ka law ni no za ga lai da na ko e se do sam phazai adu na ga in do jam phazai ni ha ba Nanti kapha da ba phar lai di ai hai se mi ngor ga ne sa noi ba su na ta ba ngor ga ta law bi noi na su u da bi do moi na ta ro ga fruit ko topping ga ni da ga phazai ba hum ba se se sa ko mo ni ga gi da no in da ya ma le lai gi da ga no ga su mai na kina na print to ba se phazai ji si su yam na is in jala di lai phazai ko phazai ai ami ga ta ji pik than ga ni mai wa se se ma man kya adu chu si ta mi u la ama se aput ba du na ga mi sang ga aput ba se di am phazai re
ꯅꯪꯁꯤ ꯐꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯁꯤꯗꯤ ꯑꯩ ꯉꯥꯛꯇꯅꯤꯗ ꯍꯥꯏꯔꯒ ꯑꯃ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯝꯃꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯦꯠ ꯑꯣꯏꯕꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯐꯖꯩ ꯋꯥꯠꯂꯤ ꯅꯦꯝꯕ ꯌꯥꯝ ꯁꯤꯁꯦ ꯅꯦꯝꯕꯒꯤ ꯑꯅꯤꯃꯛ ꯋꯥ ꯀꯩꯊꯦꯜ ꯉꯥꯛꯇꯅꯤ ꯐꯤ ꯃꯆꯨꯗꯨꯒ ꯍꯥꯏꯔꯛꯑꯒꯦ ꯅꯣꯏꯕꯁꯤꯁꯦ ꯀꯌꯥ ꯄꯤꯅꯣ ꯑꯗꯨꯁꯨ ꯆꯦ 14 ꯂꯩ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯃꯣꯏꯁꯦ ꯄꯤꯁ ꯃꯆꯨꯁꯦ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯑꯁꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯉꯁꯤꯒ ꯌꯥꯎꯔꯝ ꯍꯥꯞꯆꯜꯂꯦ ꯂꯣꯏꯅ ꯏꯃꯥꯟ ꯃꯥꯟꯅꯔꯅꯤ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯋꯥꯎꯅꯔꯦ ꯀꯩꯅꯥꯕ ꯋꯥꯎꯕ ꯊꯤꯌꯦ ꯏꯆꯦ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯕ ꯊꯤꯔꯛꯇꯦ ꯑꯉꯥꯡꯕꯁꯨ ꯆꯠꯇꯦ ꯍꯟꯗꯛꯀꯤ ꯑꯉꯥꯡꯕ ꯄꯤꯡꯒ ꯆꯠꯂꯛꯇ꯭ꯔꯤ ꯐꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯑꯗꯩ ꯌꯥꯝ ꯐꯖꯩ ꯌꯦꯡꯉꯨꯇꯣ ꯁꯤꯁꯤꯅ ꯃꯃꯜ ꯀꯌꯥꯅꯣ ꯑꯗꯨꯗꯨꯅ ꯂꯨꯄꯥ 9,900 ꯁꯤ ꯀꯩ ꯃꯌꯦꯛꯅꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯃꯌꯦꯛꯀꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ siga machu ani se pa yam pa e sen se yam chapnei ꯐꯤ ꯁꯤꯡꯁꯤꯒꯤ ꯃꯃꯜꯁꯤꯡꯁꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯪꯉꯒ ꯑꯩꯅ ꯔꯤꯄꯤꯠ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯃ꯭ꯌꯨꯠꯀꯨꯝꯕꯗ ꯊꯝꯃꯤꯁꯤꯅ ꯃꯥꯒꯤ ꯀꯣꯜ ꯂꯥꯛꯄ ꯈꯣꯠꯄ ꯑꯃ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯅꯨꯡ ꯇꯧꯕꯗꯣ ꯈꯤꯇꯪ ꯍꯥꯞꯄꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕꯒꯤꯅꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯤꯚꯦꯁꯤ ꯑꯃ ꯃꯦꯟꯇꯦꯟ ꯇꯧꯅꯕꯅ ꯑꯩꯅ ꯃ꯭ꯌꯨꯠꯇ ꯑꯃꯨꯛ ꯊꯝꯕ ꯌꯥꯎꯕꯅꯦ ꯑꯗꯣ ꯁꯤꯒꯤꯗꯤ ꯄ꯭ꯔꯥꯏꯁꯇꯣ ꯑꯗꯨꯝ ꯃ꯭ꯌꯨꯠꯇ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯥꯏꯗꯤꯗꯣ ꯐꯦꯁꯕꯨꯛꯀ ꯂꯣꯏꯕ ꯌꯨꯝꯂꯦꯝꯕ ꯑꯃꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯒ ꯑꯀꯨꯞꯄ ꯃꯔꯣꯜꯗꯨꯁꯨ ꯑꯗꯨꯝ ꯈꯪꯕ ꯌꯥꯅꯤ ꯁꯤ ꯃꯆꯨꯁꯤꯁꯦ ꯍꯦꯛꯇ ꯇꯣꯉꯥꯟꯅ ꯇꯥꯏꯌꯦꯕ ꯑꯁꯦꯡꯕꯗꯗꯤꯅꯦ ꯌꯥꯝꯅ ꯆꯨꯁꯟꯅꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯚꯤꯗꯤꯑꯣꯗꯗꯤ ꯃꯆꯨꯗꯤ ꯂꯥꯏꯠ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯁꯤꯁꯦ ꯁꯤꯅ ꯃꯃꯜ ꯀꯌꯥꯅꯣ ꯑꯗꯨꯅ 9,900 ꯂꯩ ꯀꯩꯀꯥ ꯁꯤꯒꯁꯦ ꯌꯥꯝ ꯄꯥꯛꯅ ꯐꯖꯅ ꯄꯨꯏꯀꯣ ꯍꯣꯏ sina blue pam ma yang ni sing ma chui ka sing ma chui ka ma hai jira khang ma chu ma ra ba ni bisa ma ma sam pa zai lai jam pa ma yao double one ma ni ai bi za ko ba za da kai ni na na wo lai dra ba ꯑꯁꯤꯗꯒꯤ ꯃꯌꯥꯝꯁꯦ ꯅꯨꯡꯇꯤꯒꯤ ꯎꯔ ꯄꯦꯟ ꯂꯩꯔꯦꯕ ꯀꯔꯝꯕꯅꯣ ꯈꯪꯗꯦꯗꯅ ꯑꯩꯈꯣꯏꯗꯤ ꯃꯤ ꯂꯩꯇꯕ ꯑꯃꯁꯨ ꯌꯥꯎꯕ ꯀꯥ ꯑꯃ ꯂꯩꯇꯕ ꯑꯗꯨꯅ ꯒ꯭ꯔꯤꯟ ꯑꯣꯏꯗꯣꯏꯅꯦ 우린 khara chang ꯀꯥꯏ ꯈꯔ ꯆꯪꯕ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨꯒꯤ ꯌꯥꯝ ꯋꯥꯎꯊꯣꯛꯄ ꯑꯗꯨꯃꯥꯏꯅꯁꯨ ꯅꯠꯇꯦꯕ ꯎꯔꯦꯡ ꯑꯣꯏꯅ ꯆꯪꯉꯒ ꯎꯔꯦꯡ ꯆꯪꯕꯁꯤꯅ ꯑꯃꯨꯛ ꯀꯦꯔꯀꯥꯟꯗ ꯏꯟꯕꯗ ꯌꯥꯝ ꯀꯦꯕ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯑꯩ ꯒ꯭ꯔꯤꯟ ꯄꯥꯝꯗꯕ ꯅꯉꯣꯟꯗꯒꯤ ꯑꯃ ꯂꯧꯕ ꯒ꯭ꯔꯤꯟꯗꯣ ꯑꯗꯨꯒꯤ ꯒ꯭ꯔꯤꯟꯗ ꯌꯥꯝ ꯏꯟꯕ ꯆꯦ ꯐꯤ ꯏꯟꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯉꯣ ꯂꯩꯔꯤꯌꯦ ꯑꯗꯨꯅ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯅꯤꯅ ꯃꯌꯥꯝꯁꯦ ꯂꯩꯕ ꯌꯥꯝ ꯂꯥꯛꯅꯔꯝꯕꯅꯤꯅ ꯃꯈꯤꯅꯥꯒꯤ ꯀꯩꯒꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯌꯥꯝ ꯆꯠꯂꯤ ꯐꯖꯩ ꯁꯤꯁꯤꯁꯨ ꯌꯥꯝꯅ ꯂꯩꯖꯥꯎꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯏꯅ ꯊꯥꯔꯛꯏꯅꯦ ꯍꯥ ꯂꯩꯖꯥꯎꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯏꯅ ꯊꯥꯔꯛꯏꯅꯦ ꯐꯖꯩ ꯌꯥꯝꯅ ꯁꯤꯅ ꯃꯃꯜ ꯀꯌꯥꯅꯣ 13,900 ꯌꯣꯟꯕꯗꯤ 13,900 ꯌꯣꯟꯈꯤꯕ ꯑꯗꯣ ꯑꯗꯨꯝ ꯐꯤ ꯑꯣꯏꯅ ꯑꯣꯐꯔ ꯇꯧꯊꯣꯛꯑꯦꯕ 13,900ꯗ 10,900ꯗ ꯁꯤꯗꯗꯤ ꯂꯦꯕꯦꯜꯗꯗꯤ ꯄꯛꯏꯉꯣ ꯊꯥꯏꯅ ꯁꯨꯝꯕ ꯄꯛꯈꯤꯕꯅꯦ ꯄꯛꯇꯤ ꯄꯛꯑꯝꯕ ꯌꯥꯏꯑꯕ ꯑꯩꯅꯅꯦ ꯕ꯭ꯂꯨꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯐꯦꯃꯤꯂꯤꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯒꯤꯅꯦ ꯐꯖꯩꯑꯕ ꯍꯣꯏ ꯐꯕꯗꯤ ꯄꯛꯈꯤꯕ ꯑꯩꯈꯣꯏ ꯅꯥꯎꯄꯤꯒꯤ ꯑꯃ ꯂꯩ ꯆꯞ ꯃꯥꯟꯅꯕ ꯃꯆꯨꯁꯦ ꯃꯆꯨꯁꯤꯒꯁꯦ ꯑꯉꯧꯕ ꯇꯧꯔꯒꯁꯤ ꯃꯌꯥꯏꯒꯤ ꯂꯩꯁꯤꯒ ꯃꯥꯏꯗꯨꯅ ꯑꯃꯨꯛ ꯁꯤꯗꯒꯤꯅꯦ ꯁꯤꯅ ꯑꯃꯨꯛ ꯄꯤꯡꯈꯔ ꯆꯪꯁꯤꯜꯂꯦ ꯃꯥꯏꯅ ꯄꯥꯎꯗꯔ ꯃꯆꯨ ꯈꯔ ꯑꯃꯨꯛ ꯆꯪꯉꯦ ꯁꯨꯃꯥꯏꯅ ꯑꯃꯨꯔꯥꯅꯤꯔꯛ ꯏꯟꯈ꯭ꯔꯕꯅꯦ ꯃꯥꯅ ꯑꯩꯈꯣꯏ ꯀꯩꯁꯥꯝꯒꯤ ꯆꯥꯛꯀꯧꯕ ꯂꯦꯞꯇꯒ ꯏꯟꯈ꯭ꯔꯕꯅꯦ ꯐꯖꯩ ꯃꯁꯤꯡ ꯄꯤꯡ ꯈꯔ ꯆꯪꯕꯗꯣ ꯁꯤꯒꯤꯅ ꯃꯃꯜ ꯀꯌꯥꯅꯣ ꯑꯗꯨꯗꯨꯅ ꯂꯨꯄꯥ 10,900 ꯈꯛꯇꯪ ꯁꯤꯁꯦ ꯃꯌꯥꯝꯅ ꯍꯪꯉꯛꯀꯗꯣꯏꯁꯦ ꯃꯃꯜꯁꯦ ꯅꯥꯀꯟꯗ ꯐꯤ ꯇꯧꯔꯒ ꯍꯥꯞꯄꯤꯔꯝꯃꯨ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯀꯃꯦꯟꯇ ꯉꯔꯥꯡ ꯅꯍꯥꯟ ꯔꯦꯠ ꯐꯖꯕ ꯌꯥꯝ ꯍꯥꯞꯈꯤꯗꯥꯏꯅꯦ ꯍꯥꯞꯈꯤꯕꯅꯦ ꯔꯦꯠꯁꯦ 3 ꯈꯛꯇꯪ ꯉꯥꯏꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯦ
비비는 진짜 눈에 라이트 좋고 하는. 그래서 그래서 않나? 아이제 이름도 못 자르게 되니. 와, 깜짝이야. 나랑 하나 포인트 올라보다 되기 그냥 레이러가 있도. 상어만 아마 레이러가 있도. 용 아니 가라더라. 얘 통나래버거. 아제 마마는 요메도 구드라디 그냥 떡살아니 좀 요마가 레야지. 지금 그 너무 짜증도 되게 이마. 그래서 양나. 시간 파서죠. 라이트 양 파세. mấy cắt phải giò đó lại nó cái tay xinh của con đó 거의 좀 잠을래 이제 순타고 마스마이네 green 젠 그냥 일래라 아 해오거든 살다 통한 게 맛이 큰가 강이 왕카이되기 락프로마 락디 마 락디 여기는 또 보내봐 하이디 뭐기 юм도 딱 밤바 먹이네 봐 그냥 떠올리시나 파제 양은 시시죠 양 쌈나 지금은 얼마만 양 지금 그래 뭐 큰라 아들들이 막 팬디 푸다 막 용디 푸다 봐막 팬 푸다 되지나 안거보다 푸파는 때苗리 봐 아들들이 푸푸지 큰 하봐 뭐가 아니 또 시시 피를 띄는 말이 나 사이클 랑고苗그 말도 마마나 뭐냐 레이메 아니 무슨 말 봐봐 아니 거 나 야오스네 또 힐이도 퍼져버디 깨버세가 마네 깨비디 말아봐 아니 깨는 왜니나 너 시계수 가이드한 컬러를 한국이도 있냐 봐도 좀 거기대 컬러야 보지 좀라 미나를 해봐 하지만 지 아니로 보면 인력수 있는가 보니 뭐 나 아이고지 피래 이제 오늘 내 이니까 있는가 보니 알아 anh tao chỉ đang là sẽ không biết là 뭐 anh chỉ đang phải tao bố mà liền là anh ạ 그냥 파세이 시세 rồi bà 디자인 뭐이나 tao bố 시나마만 게 아니야 누나 드라마 thôi chồng hoa này các em thôi trong hoa đi rồi mà ai đi ra thì smile nó nắp trì sao rồi ra cái gì ra cái indri ba ai ăn con mũ ủ thì chỉ nên mà là gray cũng ba để piece cũng ba khoảng bốn mươi số cũng ngang tự uy ba xem 파세이 시세 그냥 카넬리스 에칸은 약간 끼들어서 엄청 동남내가 근데 이게만 이런 비슷하기라 마나 순도 마네 마기 작고보다 인부도 라인에 랭도보도 빙 오렌지나 데레츠나 데도도 거기나 봐 실제로 거기 이 가자르기 뭐 주도 주컬 상가가냐 아두마이나 크레디 오이 그냥 파세이 시시죠 말 비도 좀 파세요 파세요 अदु इंद्रानी ऑफर तो इनने ले होगा फजया अकी भी होई के दिस माइन होय रे मजू दिगा दिगा सिना ममन क्या सिना तारा कई गिन सिना होंगी सिना 피자 먹으러 사도 얘는 공공나 자고 뭐야 자고 뭐야 이거 그래 다 한게 봐 스칼렛 것도 하는 거야 너도 두 개는 좀 다다 부어 봐 जलेम्बू कलर से आइने सुख अंखंगदबा हाना नु जलेम्बू हाय सोंगा मरुंगा जलेम्बू गनि अंखंगद्रिस सिना लिसिंग मापन द फिदि फजबा गाक गाय लैरि म्याम याम को सोफा जी पाथरकदोरे सिसि याम फजई सिमा मन यान थिबा सिना रुपा लिसिंग तारा खमा खने तारा चमगा तारा चमगा दियो पडो फजद्र cũng muốn lại cảm ơn chị walk cái cao sự trang bây giờ cái sao đó là con giờ cực kỳ cái này nào một phần cái máy nó có sụt ấm này mình đi mua cọ này cả lấy lên xem mình đi mẹ ăn nữa lấy thế đó mẹ phải dễ chứ gì đồ chơi nó là cái món gì ồ từ ma sao lại em không xin là cái này mà xin ra không ra xong á hả không ra xong á white chả ở đâu có xin mà chủ gì nữa mở chắc mắt này không ra xong à chân bật à
ꯑꯁ ꯑꯗꯨꯝ ꯌꯥꯏꯗ ꯃꯆꯨ ꯌꯥꯝ ꯀꯟꯅ ꯌꯥꯛꯇꯕ ꯑꯣꯏꯕꯗꯤ ꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏ ꯃꯆꯥꯗꯤ ꯑꯝꯇ ꯎꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯕꯅꯦ ꯊꯥꯏ ꯎꯏꯌꯦ ꯁꯤꯗ ꯂꯣꯏ ꯎꯏꯌꯦ ꯀꯩꯅꯣꯁꯦ ꯗꯣꯠ ꯗꯣꯠ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯋꯥꯛꯁꯦ 5,500ꯗ ꯑꯆꯝꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝ ꯆꯠꯄ ꯑꯣꯏꯔꯣ ꯑꯗꯩ ꯏꯆꯝ ꯆꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩꯀꯥꯗ ꯑꯩꯈꯣꯏ ꯈꯪꯕꯤꯕ꯭ꯔꯥ ꯇꯨꯔꯦꯟ ꯄꯥꯂꯣꯝ ꯂꯝꯕꯤꯗ ꯍꯥꯏꯕꯤꯔꯛꯑꯣ ꯋꯥꯏꯇꯤꯡ ꯈꯦꯠꯁꯨ ꯎꯕꯅꯦ ꯍꯣꯏ ꯆꯦ ꯃꯣꯏ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯣ ꯃꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯤꯁꯨ ꯍꯣꯏ ꯆꯦ ꯄꯥꯏꯈꯠꯂꯒꯦ ꯍꯣꯏ ꯆꯦ ꯊꯝꯖꯔꯦ ꯁꯤ ꯌꯥꯝ ꯐꯖꯩ ꯂꯣꯏꯕ ꯁꯤꯁꯨ ꯐꯖꯕꯅꯦ ꯆꯦꯗ ꯏꯟꯅꯔ ꯂꯣꯏ ꯐꯖꯕ ꯁꯤꯅ ꯃꯃꯜ ꯀꯌꯥꯅꯣ ꯑꯗꯨꯗꯨꯅ ꯂꯨꯄꯥ 13,500 ꯑꯣꯏꯕ ꯕꯣꯔꯗꯔꯒ ꯌꯥꯝ ꯄꯥꯛꯄꯅꯦ ꯐꯤꯖꯤꯟꯁꯨ ꯀꯩꯁꯨ ꯄꯥꯛꯑꯦ ꯑꯩꯁꯦ ꯐꯤ ꯀꯩ ꯂꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯃ ꯂꯧꯔꯒꯦ ꯑꯄꯥꯝꯕ ꯈꯜꯂꯣ ꯐꯖꯒꯗꯕ ꯃꯣꯏꯔꯥꯡꯗ ꯉꯥꯟ ꯐꯤ ꯃꯣꯏ ꯂꯧꯔ ꯂꯨꯍꯣꯡꯕꯒꯤ ꯂꯩ ꯑꯗꯨꯁꯨ ꯑꯗꯨꯗ ꯐꯖꯕ ꯁꯤꯅ ꯀꯌꯥꯅꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯋꯥꯡꯉꯦ ꯃꯥꯏ ꯋꯥꯛꯇꯣ ꯑꯅꯧꯕ ꯑꯣꯏꯔꯛꯄ ꯅꯪꯅ ꯃꯌꯥꯝ ꯑꯣꯐꯔ ꯂꯣꯏ ꯇꯧꯊꯣꯛꯑꯒ ꯁꯤꯅ ꯋꯥꯡꯍꯜꯂꯒ ꯆꯦꯗꯨꯗꯤ ꯁꯨꯡꯋꯥꯡ ꯋꯥꯡꯕ ꯅꯠꯇꯦ ꯁꯤꯅ ꯂꯨꯄꯥ ꯀꯌꯥꯅꯣ 13,500 ꯑꯣꯏꯔꯛꯄ ꯌꯥꯝꯃꯤꯁꯨ ꯃꯥꯅ ꯁꯤ ꯂꯥꯁꯇ ꯑꯣꯜꯂꯒ ꯑꯩꯒꯤ ꯑꯁꯤ ꯂꯧꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦꯕ ꯀꯔꯝ ꯀꯥꯟꯗ ꯃꯥꯔꯁꯇ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯆꯦꯗꯤ ꯌꯥꯝ ꯐꯤ 10 ꯈꯜꯂꯛꯑꯅꯤ ꯊꯥꯒꯠꯂꯛꯄꯗꯤ ꯎꯗꯧꯔꯕꯅꯤꯅ ꯅꯠꯇꯦ ꯐꯣꯇꯣꯗꯗꯤꯅꯦ ꯑꯗꯨꯝ ꯐꯖꯕꯗꯣ ꯅꯣꯔꯃꯦꯜꯂꯤ ꯑꯗꯨꯝ ꯐꯖꯩꯕ ꯁꯤꯗ ꯂꯥꯛꯑꯒꯗꯤ ꯃꯥꯏ ꯃꯁꯛꯀꯤ ꯇꯣꯉꯥꯟꯕ ꯐꯖꯕ ꯈꯤꯇꯪꯗꯤ ꯈꯦꯠꯅꯕꯅꯦ ꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯀꯩꯅꯣꯅ ꯂꯥꯛꯄꯗꯅꯦ ꯄꯤꯡ ꯌꯥꯝ ꯄꯥꯝꯕ ꯑꯩꯈꯣꯏ ꯆꯦꯗꯤ ꯄꯤꯡ ꯆꯦꯒꯤ ꯏꯅꯥꯎꯄꯤꯗꯨꯒ ꯀꯩꯅꯣꯒꯅ ꯆꯦꯗꯤ ꯌꯥꯝ ꯄꯤꯡ ꯎꯔ ꯆꯦꯗꯤ ꯅꯤꯡꯁꯤꯡꯉꯤ ꯑꯗꯒꯤ ꯅꯨꯃꯤꯠ ꯀꯂꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯎꯕꯗꯣ ꯁꯤ ꯅꯪ ꯀꯂꯔꯅꯦ ꯃꯣꯏ ꯃꯌꯥꯝꯁꯤꯗ ꯈꯠꯇꯣꯔꯛꯀꯗꯣꯏꯅꯦ ꯄꯤꯡ ꯎꯕꯒ ꯆꯦꯗꯤ ꯌꯥꯝ ꯍꯥꯏꯅ ꯆꯦꯗꯤ ꯐꯤꯅꯦꯅ